ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯌꯧꯖꯔꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥ ꯇꯧꯐꯝ ꯏꯝꯐꯥꯜꯒꯤ ꯃꯅꯤꯄꯨꯔ ꯗ꯭ꯔꯃꯥꯇꯤꯛ ꯌꯨꯅꯤꯌꯟ MDUꯗ ꯃꯌꯥꯝ ꯌꯧꯖꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯒꯧꯔꯕꯁꯨ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯦ ꯑꯗꯨ ꯉꯁꯤꯁꯦ ꯑꯩꯁꯦ ꯋꯥꯁꯨ ꯈꯔ ꯋꯥꯔꯦ ꯒꯥꯔꯤ ꯇꯣꯡꯉꯛꯄꯒ ꯈꯔ ꯀꯣꯛꯁꯨ ꯈꯔ ꯉꯥꯎꯔꯦꯀꯣ ꯑꯗꯨꯅ ꯄꯨꯛ ꯑꯃꯨꯛ ꯅꯥꯒꯠꯁꯤꯜꯂꯦ ꯃꯌꯥꯝ ꯏꯁꯤꯡꯕꯨꯗꯤ ꯊꯛꯆꯤꯟꯈꯔꯦꯀꯣ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯒ ꯉꯥꯛꯇꯪ ꯐꯝꯃ ꯂꯩꯕꯗ ꯑꯩꯁꯦ ꯈꯤꯇꯪꯕꯨꯗꯤ ꯐꯔꯦꯀꯣ ꯑꯗꯨꯅ ꯂꯤꯂꯥ ꯌꯥꯎꯕꯁꯦ ꯑꯗꯨꯝ ꯉꯝꯃꯅꯤ ꯅꯠꯇ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯂꯩꯁꯤꯅꯦ ꯅꯅꯥꯏ ꯀꯩꯅꯣ ꯍꯥꯏ Haban chungmagi dress ko. Aduna akoise wasu wala dress ayama hongkong na ko ado ai di hongkong re ai di ado sida ado chalani ma'am hongkong talla wai ko aduna ayama losing gram me adi do mo utarki ma de pan sawi ko Hello guys, miyambu ahanba magtata taram noksari ekina hoigi YouTube channel sida miyam ngasidi akoi imphana chaluse imphana karigi chattoino haigada akoi drama gi show ma utpado miyam ngasini ko aduna imphan chatlaga drama gi show utpa adagi chatpa khotpa medu miyam ngasi vlog sida thagachara gi miyam aduna hauji je pung 9 tare ko ngasidi pajana white shirt ka litlaga ko adagi khangau sina jin nga sekairaga ko aduna miyam chalase sidagi thokrani ko amamangdi Karomes ka ibani chaminaga deni aduga ada theater ma phomde gari tongani aduga imphal tamna chattene ma'am aduna ma'am ngasi blog se yam nungai ne na ai thajaba thamjai aduna loibu phogda miyeng taminasi aduna jalasi let's go joy joy narabi shamlanda malang bagi tanthada ngangai rabi chimbana miyam aduna hauji yaujare akoigi theater drama da bomse aduna akoigi pugadaba pochaising akoi drama da sinagadaba pochaising do ma'am sida loina ayama putho laire aduga si gari sida haptaine aduga hapaga chaladaine ma'am miyam aduna akoi hauji chalangai gi damakta akoi poching hapchinda loire bus mathakta aduna akoi oja mai su si leise makhada aduna sida laire akoi manaba goroba maga samina daine ma'am ayama mathakta hapchin yabana hapchilasi aduga makai hapchin yabana hapchilasi aduga chalangai gi damak torose ma'am ma'am akoise loire dharma da yawa artist sing khara lakadaba wali adudu laaga ma'am punna chalani ko aduna adu fogdang miyeng taminasi ma'am aduna ai hojik bus ta kakachare akoi oja dannaga phaminna jare ma'am alna bus se mi ngakang ngai ko akoi artist sing kakalakpa moi ayama dilak nagrami loina ma'am aduna akoi bus se thodo ko hojare aduna pandamna chalse ma'am Nakhoi khulgi thongaldan aina nangbu yenjaba Nakhoi khulgi khunjindan aina nangbu ngajaba Nakhoi khulgi thongaldan aina nangbu yenjaba Nakhoi khulgi khunjindan aina nangbu ngajaba Kaisam thong khulgi chalwa miyam aduna ai hojik yaujare akoigi drama tawam imphal manipur dramatic union MDUda miyam yaujare sida laire akoi manaba gorobasu masu yaugani ko drama se aduna akoi pulap punna lakminabane aduna miyam akoi bus tagi kum loira matungda akoi pot singdo si bus dagi lauthoyeba ko aduga asom maning lom da miyam thamjilame aduna miyam sangase akoigi drama tawam pojai thamam adujuda mo miyam su pulap pulla laigrabane silai se miyam
ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯁꯤꯡ ꯂꯩꯔꯤꯉꯩꯒꯤꯗꯃꯛꯇ ꯗꯨꯀꯥꯟꯗ ꯂꯥꯛꯆꯔꯦ ꯉꯁꯥꯏ ꯃꯐꯝꯗꯨꯗꯩ ꯊꯣꯛꯆꯔꯦ ꯑꯗꯨꯅ ꯁꯤꯗꯩ ꯏꯁꯤꯡ ꯑꯃ ꯂꯧꯔꯁꯤ ꯑꯗꯨꯒ ꯄꯨꯔꯁꯤ ꯑꯩꯈꯣꯏ ꯗꯔꯃꯥ ꯇꯧꯕ ꯃꯐꯝꯗꯨꯗ 이싱지 랭완 액다 탕가자가 부자래 톰보리스가 라고네 톰보리스도 안바라 두간 amda changine ma tholak na idre aduna dum leore ma godi ising jana puramda ya da banina ma mana laksarane da men khang banina ko isingji julum me ma yogila sina nya ma dona yogre ising do thamjila me ko aduga ma pana phamale re aduga sida le tomboris laksle tomboris hai am do bin me hai wasu wai ni nungai atra mane humang du sori aduna ma'am ꯑꯩꯈꯣꯏꯒꯤ ꯙꯔꯃꯥꯒꯤ ꯇꯧꯒꯗꯕ ꯄꯣꯠꯁꯤꯡꯗꯣ ꯁ꯭ꯇꯦꯖꯇ ꯑꯌꯥꯝꯕ ꯍꯣꯟꯖꯤꯟꯕ ꯂꯣꯏꯁꯤꯜꯂꯝꯃꯦ ꯑꯩꯈꯣꯏꯅ ꯑꯗꯨꯏꯗꯨ ꯑꯃꯨꯛ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯆꯠꯂꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯗꯨꯅ ꯑꯌꯥꯝꯕ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯅ ꯑꯩ ꯂꯩꯖꯩꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯜꯒꯤ ꯃꯄꯥꯟꯗꯅꯤꯀꯣ ꯉꯁꯤꯁꯦ ꯑꯩꯁꯦ ꯋꯥꯁꯨ ꯈꯔ ꯋꯥꯔꯦ ꯒꯥꯔꯤ ꯇꯣꯡꯉꯛꯄꯒ ꯈꯔ ꯀꯣꯛꯁꯨ ꯈꯔ ꯉꯥꯎꯔꯦꯀꯣ ꯑꯗꯨꯅ ꯄꯨꯛ ꯑꯃꯨꯛ ꯅꯥꯈꯠꯆꯤꯜꯂꯦ ꯃꯌꯥꯝ ꯄꯨꯛꯁꯨ ꯈꯔ ꯈꯤꯇꯪ ꯅꯥꯈꯠꯆꯤꯜꯂꯦ ꯑꯗꯣ ꯏꯁꯤꯡꯕꯨꯗꯤ ꯊꯛꯆꯤꯟꯈꯔꯦꯀꯣ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯒ ꯉꯥꯛꯇꯪ ꯐꯝꯃ ꯂꯩꯕꯗ ꯑꯩꯁꯦ ꯈꯤꯇꯪꯕꯨꯗꯤ ꯐꯔꯦꯀꯣ ꯑꯗꯨꯅ ꯂꯤꯂꯥ ꯌꯥꯎꯕꯁꯦ ꯑꯗꯨꯝ ꯉꯝꯃꯅꯤ ꯅꯠꯇ꯭ꯔꯗꯤ ꯄꯨꯛ ꯅꯥꯔꯗꯤ ꯑꯃꯨꯛ ꯕꯦꯔꯥ ꯇꯥꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯁꯤ ꯑꯗꯨꯒ ꯆꯪꯉꯒ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯑꯌꯥꯝꯕ ꯁꯦꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯂꯩꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯁꯤ ꯂꯩꯔꯝꯃꯤꯁꯦ ꯑꯩꯈꯣꯏ ꯗꯔꯃꯥ ꯇꯧꯕꯒꯤꯀꯣ ꯎ ꯁꯤꯖꯤꯟꯅꯕꯒꯤ ꯎꯗꯨꯅꯦ ꯑꯌꯦꯛꯄ ꯑꯣꯏꯅ ꯂꯩꯔꯝꯃꯤꯁꯦ ꯑꯗꯒꯤ ꯁꯤꯗꯁꯨ ꯋꯥꯜ ꯃꯦꯞ ꯑꯣꯏꯅ ꯌꯦꯛꯑꯒ ꯂꯩꯔꯝꯃꯤ ꯆꯥꯎꯅꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯆꯔꯛꯂꯦ ꯗꯔꯃꯥ ꯍꯣꯜꯗꯨꯗꯒꯤ ꯑꯩꯈꯣꯏ ꯗꯔꯃꯥꯒꯤ ꯑꯥꯔꯇꯤꯁ ꯃꯩ ꯑꯆꯥꯄꯣꯠ ꯆꯥꯅꯉꯥꯏꯒꯤꯗꯃꯛꯇ ꯃꯣꯏꯗꯣ ꯌꯨꯝꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇꯦ ꯍꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯣꯇꯦꯜꯗꯒꯤ ꯑꯣꯏꯅ ꯂꯩꯖꯔꯅꯤ ꯁꯤꯡꯍꯥꯔ ꯀꯩꯀꯥ ꯑꯗꯨꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯒꯣꯔꯣꯕꯅ ꯑꯃꯨꯛ ꯗ꯭ꯔꯥꯏꯚꯔꯁꯤ ꯁꯤꯟꯈꯔꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯧꯖꯔꯛꯄꯅꯤ ꯃꯌꯥꯝ ꯌꯥꯝ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠ ꯂꯩꯐꯝꯁꯦ sigo lo voy samosa de lupa sani lo lagi miyama aduna singar se lupa sani lo re aduna si pura si miyama aduga chala miyama aduna si da mo yogule ko je dagi sinjo bora kharaga laigra sena wala de de ba pan mapan salah ya boleh yam aduna ayam lore lawa sida laise aduna chalasi myam si lawisina hogi tanne singju bora adagi yerum ayam lore jawre aduna chalasi myam myam aduna ho yogi yogi le asomda pusero da asabot miyam aduna asabot so ayamba akoigi artist
ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯗ ꯌꯦꯟꯊꯣꯛꯑꯝꯃꯦ ꯑꯗꯨꯒ ꯌꯦꯟꯊꯣꯛꯑꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯟ ꯍꯣꯡꯐꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯑꯗꯨꯅ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯩꯈꯣꯏꯁꯨ ꯗ꯭ꯔꯃꯥ ꯇꯧꯗꯣꯏꯅꯤꯅ ꯐꯤꯔꯣꯟ ꯍꯣꯡꯉꯛꯑꯅꯤ ꯐꯤꯔꯣꯟ ꯍꯣꯡꯉꯛꯑꯒ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯉꯩꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯂꯩꯁꯦ ꯃꯣꯏ ꯗ꯭ꯔꯦꯁ ꯍꯣꯡꯐꯝꯁꯦ ꯑꯩꯈꯣꯏ ꯃꯤꯡꯁꯦꯟ ꯈꯔ ꯁꯦꯡꯉꯦ ꯁꯤꯂꯩꯁꯦ ꯃꯌꯥꯝ ꯂꯥꯏꯛꯀꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯗ꯭ꯔꯦꯁ ꯂꯣꯏꯖꯔꯦ ꯑꯩꯒꯤ ꯗ꯭ꯔꯃꯥꯒꯤ ꯊꯣꯛꯀꯗꯕ ꯃꯌꯥꯝ ꯑꯩꯅ ꯁꯥꯖꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯅ ꯅꯥꯔꯕ ꯃꯤ ꯑꯃ ꯁꯤꯕ ꯑꯗꯨꯒꯤꯗꯣ ꯃꯌꯥꯝ ꯑꯩꯅ ꯗꯣꯛꯇꯔ ꯁꯥꯔꯒ ꯊꯥꯡꯗꯣꯛꯄꯒꯤ ꯃꯇꯦꯛ ꯑꯃ ꯌꯥꯎꯋꯦ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯁꯤ ꯁꯦꯠꯆꯤꯟꯖꯔꯤꯁꯦ ꯑꯗꯨꯅ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯒ ꯔꯦꯗꯤꯗ ꯂꯩꯔꯨꯔꯁꯤ ꯃꯌꯥꯝ ꯊꯣꯛꯉꯥꯏꯒꯤ ꯑꯗꯨꯅ ꯁꯤ ꯎꯠꯄꯤꯔꯅꯤ ꯁꯨꯃꯥꯏꯅ ꯎꯠꯆꯤꯟꯕꯤꯔꯅꯤ ꯃꯌꯥꯝ ꯁꯤ ꯐꯨꯔꯤꯠꯁꯤ ꯂꯤꯠꯀꯥꯗꯀꯣ ꯌꯥꯝꯅ ꯁꯥꯏꯌꯦ ꯃꯩ ꯁꯥꯏ ꯍꯨꯃꯥꯡꯒꯁꯤ ꯃꯅꯨꯡꯗ ꯌꯥꯝ ꯊꯣꯏꯖꯥꯅꯤ ꯑꯗꯣ ꯁꯤꯁꯤꯅ ꯃꯌꯥꯝ ꯈꯨꯠ ꯎꯞꯅꯕ ꯎꯞꯁꯤꯜꯂꯅꯤ ꯑꯗꯣ ꯈꯣꯡ ꯎꯞꯅꯕꯗꯨꯁꯨ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ ꯑꯁ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯂꯩꯁꯤꯅꯦ ꯅꯅꯥꯏ ꯑꯦꯀꯦ ꯅꯧꯕꯣꯏ ꯉꯁꯤ ꯂꯩꯁꯤ ꯇꯨ ꯍꯥꯏ ꯑꯗꯨꯅ ꯆꯠꯂꯁꯤ ꯗ꯭ꯔꯃꯥ ꯍꯧꯈꯔꯦ ꯑꯗꯨꯅ ꯆꯪꯉꯁꯤ ꯗ꯭ꯔꯃꯥ ꯄꯥꯡꯊꯣꯛꯎꯔꯁꯤ ꯃꯌꯥꯝ ꯃꯁꯤ ꯃꯥꯂꯦꯝꯗ ꯑꯅꯧꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯀꯌꯥ ꯁꯟꯗꯣꯔꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯤꯕ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯇꯨꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯀꯌꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯄꯦꯟꯕ ꯐꯣꯡꯗꯣꯛꯏ ꯂꯤꯂꯥ ꯑꯁꯤꯒꯤ ꯀꯥꯁ ꯗꯤꯔꯦꯛꯇꯔ ꯖꯒꯣꯏ ꯁꯥꯕꯤ ꯃꯦꯟ ꯗꯤꯔꯦꯛꯇꯔ ꯁꯂꯥꯝ ꯃꯥꯙꯨꯔꯤ जगोई शादी कोऑर्डिनेटर एक्टर्स देवरानी जोशिता क्रिस्टिना अली रेशमा चंद्र मेल को एक्टर्स निमाइशा सचित बोरिस आशीष रोहितन श्रीशक्ति अवा विजया म्यूजिक की दंडल शांता प्रेम अमृतकाम मेकअप देवरानी माधुरी पोस्टिंग माधुरी देवरानी पोस्टिंग असिस्टेंट क्रिस्टिना अली रेशमा चंद्र स्टेज and management chef and props Nimaisha and Mahesh. Lasi Light, Timoto Bosta. Assistant Shusha. Lasi Script Design Direction, Uttam Kumar Now. House of Name Policy. Devotee Theatre Assembly in the rhythm of Koro. Attention please, my question to Labiriba, Nungsider Bapada, 5 Punamaki Mapamda, District Magistrate, Order Amagi Matungina, Anganjari, Madudi, Lamdam Asida, COVID Nana, Lachat now, Pass and the Sandopana Maram Iraga, Miana, Yum Dagi, Mapan Tupigano, Kamai Patan Tupi Batargachu, X marks Upiu, Mi Amaga, meter of Mlan and Chapiu. ꯃꯌꯥꯝ ꯑꯗꯨꯅ ꯑꯌꯥꯝꯕ ꯑꯩꯒꯤ ꯁꯤꯟ ꯃꯩ ꯊꯣꯛꯄ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯥꯕꯜ ꯆꯣꯡꯗꯧꯗ ꯉꯥꯏꯔꯦ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯁꯤꯟ ꯈꯛꯇ ꯉꯥꯏꯔꯦ ꯃꯌꯥꯝ ꯍꯨꯃꯥꯡꯒꯥꯁꯤ ꯑꯃꯨꯛ ꯇꯠꯇ ꯑꯩꯁꯨ ꯗꯔꯃꯥ ꯇꯧꯕꯒ ꯐꯥꯒꯤ ꯅꯠꯇꯦ ꯃꯌꯥꯝ ꯌꯥꯝ ꯋꯥꯏꯀꯣ ꯑꯗꯨꯅ ꯅꯪꯉꯥꯏꯒꯤ ꯍꯣꯠꯅꯕꯗꯀꯣ ꯑꯗꯨꯅ ꯁꯤꯗꯩꯁꯤꯅꯦ ꯃꯌꯥꯝ ꯁꯤꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯗ꯭ꯔꯦꯁꯀꯣ ꯑꯩ ꯑꯌꯥꯝꯕ ꯚꯤꯗꯤꯑꯣꯗꯤ ꯅꯝꯕ ꯉꯝꯖꯍꯧꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯗꯔꯃꯥ ꯇꯧꯕꯒꯤ ꯃꯅꯨꯡꯒꯤꯗꯣ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯎꯠꯂꯉꯥꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯆꯔꯛꯀꯦ ꯃꯌꯥꯝ
ꯃꯌꯥꯝ ꯑꯗꯨꯅ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯦ ꯑꯩꯈꯣꯏ ꯗꯔꯃꯥꯗꯣ ꯐꯖꯅ ꯑꯗꯨꯝ ꯃꯉꯥꯗ ꯀꯞꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯋꯥꯁꯨ ꯋꯥꯔꯦ ꯅꯠꯇ꯭ꯔꯥ ꯗ꯭ꯔꯦꯁ ꯑꯌꯥꯝꯕ ꯍꯣꯡꯗꯣꯛꯅꯔꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯑꯩꯗꯤ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯆꯠꯂꯅꯤ ꯃꯌꯥꯝ ꯍꯨꯟꯗꯣꯛ ꯇꯜꯂꯦ ꯍꯣꯡꯗꯣꯛ ꯇꯜꯂꯕꯩꯀꯣ ꯑꯗꯨꯅ ꯑꯌꯥꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯃꯦ ꯑꯗꯨꯏꯗꯣ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯥꯗꯤ ꯐꯖꯅ ꯁꯧꯏꯀꯣ ꯋꯥꯁꯨ ꯋꯥꯏ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯗꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯌꯥꯝꯕ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯤꯗꯩꯁꯦ ꯑꯗꯩ ꯃꯤ ꯃꯤꯅꯤ ꯁꯤꯗꯩ ꯃꯌꯥꯝ ꯑꯗꯨꯅ ꯃꯤ ꯑꯌꯥꯝꯕꯁꯨ ꯀꯥꯈꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯀꯥꯈꯠꯂꯁꯤ ꯃꯌꯥꯝ ꯕꯁꯇ ꯑꯃꯨꯛ ꯆꯠꯂꯉꯥꯏ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯕꯁꯇ ꯀꯥꯈꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯁꯁꯦ ꯑꯩꯈꯣꯏ ꯊꯧꯕ ꯍꯧꯔꯦ 낚시 솔레가 덥죠 용시 콩글리르노 아랭아랭 부태들이 미기 오이켜봐 샀던 디 타모이들 라드는 탐내노 망랄드 모모 놈네가 달방들이 탐모이 까이버니 공돌하이거 답보이하이거 ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯖꯔꯦ ꯑꯗꯨꯅ ꯁꯤ ꯂꯩꯁꯦ ꯑꯗꯨꯅ ꯃꯊꯛꯇ ꯄꯣꯠ ꯂꯩ ꯃꯌꯥꯝ ꯃꯥꯏ ꯑꯁꯤꯁꯦ ꯊꯥꯡꯗꯔꯁꯦ ꯑꯗꯨꯒ ꯃꯅꯨꯡꯗ ꯊꯝꯖꯤꯜꯂꯝꯃꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯗꯔꯃꯥ ꯍꯣꯜ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝ ꯑꯗꯨꯅ ꯑꯌꯥꯝꯕ ꯊꯥꯡꯖꯤꯟꯕ ꯂꯣꯏꯔꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯉꯥꯏꯒꯤꯗꯃꯛꯇ ꯔꯦꯗꯤ ꯂꯩꯔꯦ ꯑꯗꯨꯅ ꯆꯠꯂꯁꯤ ꯃꯌꯥꯝ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯁꯤ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯌꯧꯖꯔꯦꯀꯣ ꯑꯗꯨꯅ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯔꯤꯁꯤꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯊꯝꯃꯝꯃꯦꯀꯣ ꯊꯝꯃꯝꯃ ꯂꯣꯏꯔ ꯃꯇꯨꯡꯗ ꯂꯥꯛꯆꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯇꯣꯡꯕꯗꯣ ꯀꯣꯛ ꯈꯔ ꯉꯥꯎꯋꯦ ꯑꯩꯁꯦ ꯑꯣꯒꯦꯅ ꯇꯧꯔꯝꯃꯝꯃꯤꯀꯣ ꯑꯗꯨꯕꯨ ꯅꯧ ꯑꯣꯏꯅ ꯑꯣꯕ ꯌꯥꯗꯦꯀꯣꯅ ꯈꯜꯂꯦꯗꯅ ꯏꯁꯥ ꯏꯇꯣꯝꯗ ꯑꯗꯨꯒ ꯌꯧꯁꯤꯟꯕ ꯉꯝꯃꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯗꯔꯃꯥ ꯇꯧꯕꯗꯣ ꯈꯤꯇꯪ ꯑꯁꯣꯏꯕꯕꯨꯗꯤ ꯈꯤꯇꯪ ꯌꯥꯎꯈ꯭ꯔꯦ ꯂꯥꯏꯠ ꯅꯨꯡ ꯄꯥꯅꯕꯗꯀꯣ ꯖꯒꯣꯏ ꯁꯥꯕꯗꯁꯨ ꯑꯩꯈꯣꯏꯁꯨ khitang ꯁꯣꯏꯕꯗꯤ ꯌꯥꯎꯈ꯭ꯔꯦ ꯃꯤꯑꯣꯏꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯁꯣꯏꯕꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯂꯥꯏꯐ ꯐꯥꯎꯗ ꯁꯣꯏꯔꯤꯅꯤ ꯑꯗꯨꯅ ꯈꯤꯇꯪꯕꯨꯗꯤ ꯁꯣꯏꯕ ꯌꯥꯎꯈ꯭ꯔꯦ ꯁꯣꯏꯖꯈ꯭ꯔꯁꯅꯨ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯗ ꯁꯣꯏꯗꯅꯉꯥꯏ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯐꯖꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯗꯔꯃꯥꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯆꯦꯅꯦꯜꯗ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯦꯀꯦꯅꯧꯕꯣꯏ ꯕ꯭ꯂꯣꯒꯁꯦ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯊꯥꯒꯠꯂꯀꯥꯟꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯌꯧꯅꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ 미기 오이켜봐 샀던 디 타모이들 라드는 탐내노 망랄드 모모 놈네가 달방들이 탐모이 까이버니